Manipur Police na thibu humgi thabak thabada Kykl gi active cadre ama fare hairi faraba mi adudi Mangkhom Kishore Kumar Singh Elias Ibungo Kongba Makhan Nandhabam Laikai Imphal East District tagini mahak asi Rims Imphal West Lamphel Police Station na Konba mafamdagi fabani haire KCP Nongdren Khombagi Active cadre ama fare hairi faraba mi adudi Laisang Them Lamngan Singh Elias Nungsiba Elias Nauba chahi kunga humdoi Imphal West District ke Imphal Police Station gi manung channa laiba Thangmaiban Polem Laikai mahaki laifamdagi fabani haire Amaromda KCP MFL gi active cadre ama fare hairi Faraba Myoy Adodi Maibam Rajkumar Singh Elias Singkang Kowi Chahi Kunganipal Thobal District ke National Highway 2 Khongjong Police Station ki manung channa laiba Tentha Makha Laikai degini haide